Assalamualaikum. Aikoi ngasi si aikoi yatim khana irom pa madrasa da lakpani. Mayam huji 1510 to habagi na aikoi na handagi mayam da ngasi sim to si na khana ki bidu adugi square feet su aikoi othoe. Aduga angang sing sigi su ji maruina mompak istara gum darkar lai silinau sing na ingonda item sing awat pa su na haibiro haibado mompak istara wali kanagumba piningbale di pibi bayagani aduga dress oina makoi angang kuntrain thoigi kanagumba piningba yaw di full dress haiba tare pajama kuta ani si adus pibi bayagani tongan ba ingonda harak pa sing do aina sum panjarabani aduga larik sing su dum nurani kaida gumba piningba yaw di dum pibi bayagani aduga atai di madrasa gi square feet lisingani aduga aikoigi huji sanga dorsi wa like kuma sanga kani adu nearly obi yai adu yoda ba yai adu mai sanga ni sigi square feet lisingani sigi ekoi dhalai have tare 1510 thabada aduna mayamna ekoi ngasi laksaraga ngasi unari si tasena mafam sigi area sigi am saw no du on ba laksabani aduna ekoi gi huji maru oina mayamna pangak pada khara am su yore ado sinadi yaroi aduna ekoi gi lairiba aigi nusiraba marup mapang amadi VIP sing aduga sare ekoi musalman bahayo singna angam mateng athubada tawraga ekoi thabo se hudokna ba honajarake assalamu alaikum ekoi gi madrasa gi huje ekoi 1510 thagane na hariba makha da thagane do sini magi total foot square feet si lisingani ga khara hele sigi makha sini 1510 thajagane to si angang ching laik pa basi sida yamno full thok pagi haibadu mayam hujuji gi koi gi square feet ke to thok no bani ko to sina mayam tumpham ni sisu yam inkhalam gani aduna sigi sing sini do huje ga koi gi toilet si makhaktang oiba si khaktang ni hujik lai ba toilet si angang sing hujik lai si makhaktang oiba thonglang baram cha da na leiba anduga ande uju khana ji to sini sumaina semi sini huji si sing si loina khara sembi ga daba si uju khana ni si sta toris